Hagwalakliba naharolsingbu sana khonabada mai onsin hanbana mayai kaba polamsingdagi kanba ngamgani haina Wangkhai Assembly Constituency ki MLA Thangjam Arunkumar na phongdokrai. Wafam asing asi ayok nongmaibung chakpram leiraki multi utility park da MLA Thangjam Arunkumar na open gym ama angdokpagi thoramda phongdokhibani. Hariba open gym asi CRPF Manipur amasung Nagaland sector gi makhada 32 Battalion CRPF Loktak na sponsor tawduna Civic Action Program 2023-24 gi saruk ama mafam adugi miyamda khusunakibani. Thoram aduga mari leinana wangangbada MLA Thangjam Arunkumar na open gym asuna laikha asigi miyamna sajen taunabagi khudongchaba ama piragani haina nungaiba phongdokpaga loinana gym asi mapung fana sagana bahonabada achoba mateng pangkiba 32 Battalion CRPF ki commandant H Ranjita thagat phongdokhi loinana makhata na CRPF ka corporation pinaduna laikha asigi chawkha thaurang paikhatnabagi apama phongdokhi loinana Wangkhai Assembly Constituency ki manung chana leiba mafam singda MLA gi maikai degi paikhat ka doriba development activities singi matang dasu wafam kaya phongdokhi thoramaduda 32 Battalion CRPF Loktak ki commandant H Ranjit nongmaibung chakpram leirak development committee Imphal gi chairman Dr Chakpram Rupachandra 32 Battalion CRPF ki official amadi Jawan Singh laikai du ki club ki thomi Singh Imaibel amadi ahalaman kya na saruk yakhi committee ki members singna fazana section na yangira masi fazana matam chang tum poina tawna hona si aduga tei development to we aba ko footpath ma hap na so plan to ri bani kitang an singna walking hangala da ka chappa su nungai na bai na matum so ko atu matam da ai ona jarake hari tabu do handa se ai go na di laiba kha thi bai ta next election mai pala pali to liba irang sinang maram mo kan da ko ti thabai ngang to si yang pal le ha ta adu development of the tea at Dina, Yenga Gam, Matam Sanga, Sanjay Gusu, Matam Sanjay Gusu, I side Tigi, and Amata, they want to February, March, Hoki Manunda, I am Lami Patriba, let it cut off Mamsi, Loina, the black topping to Bugi program, half of the day, Adona, MP election Mamanga, Loina black topping to Bugi, support of Zagani, Aduzama support of you, cooperation review.